Myanmar की former MP amana Manipur Kuki Millitant group Nipan की Luchingba Ori Indian passport pairi voting right to Fangli. Haukiba chahi 1990 da Myanmar da member of parliament MP oiramba Myanmar citizen Thingle Kuki Hausi Manipur Kuki Millitant group Nipan की Luchingba oibata natana Indian passport pairi amasung voting right Fangli haina report amana hairi. India के international security का मरी लेना Indo Myanmar border fencing असी यामना मरुओइबा अमा ओइरबसु Christian body सिंगना बैक तोबा कुकी जोमी अमसुंग मार militant group सिंगना Indo Myanmar border fencing अमसुंग free movement regime की मायोक्ता लेरिबसिगी मरुओइबदी सांगलबा मतम असी Indo Myanmar border की open border सिंगदा दांकल अनिमा की militant सिंगी free militant route अमा ओइना लेरखिबा सिननी Manipur hojik India government ga su sign tawnaduna santi gi wari santhanariba Kuki Millitant group ni panasibu Luchingba Thangle Guite asi Myanmar national oibada natuna India da leiduna leiba asida tongan ba anti national activity kaya ama chathabada hakthengna na chenai adobu haribasing asi India government na khanglakpadagi haukiba chahi 2019 da Myanmar national amana matau karamna Indian passport Param Libano Haibasigi Matang the inquiry Amachata Cray report Amagi Matung in a Hauji India Gasu sign Tonariba Kuki Jomi Mar underground outfit sing Apunba umbrella body Ama Oriba UPF ki constituent partner Ama Oriba ZRA ki president Oriba Thangalian Pau Guite Asi Myanmar citizen Amani Masigi Matang the Bharat Sarkar ki home ministry ki Maikai Manipur Sarkar ki chief secretary the notice served Tauduna Myanmar citizen Oriba Thangalian Pau Guite na matau karam na Indian passport pairam libano haibigi matang na matik chaba pau khumpirak na ba khangan balai kre Thangalian Pau Guite asi Myanmar ki Chin state ki Tonjang township ki Palmon village jagini loina na ing 1990 da Myanmar da Jomi National Congress ki candidate ama oina Myanmar ki MP oina elect tawkhibani aduma pumahak Fagani haina ki badagi Myanmar thadok tuna chen khibani home ministry ki maikai dagi makha na haribana ZRO gi Luchingba Oriba Thangalian Pau Guite asi 1995 tagi hauna Manipur ki Chwarsanpur district ta leirakhibani matha madu dagi ngasi fawba Thangalian Pau Guite ma ki pongnapam lamdam Oriba Myanmar da chatri Myanmar citizen Oriba Thangalian Pau Guite asi Indian passport pai badana chana voter ID card pai na Indian citizen ama oina vote hada bagi hak fawba phangli Mahak tana mahaki imong manung fawwa Manipur ki voter oina register tawri amaromda India ki international security gi mari lainana hauji Indo Myanmar border fencing khabagi thabak yamna kanna chathari India ki northeast state sing amasung Myanmar galona ba kilometer 1643 sangba Indo Myanmar border fencing khabagi thaba asina maram oiraga lakadoriba chahi taragi matung dadi border asi lanthok lansin yadana ikoi silaga leiragani Bharat Sarkar ki cabinet committee on security na border fencing khaba yauna border da lambi sembaga mari lainana mamang chahi 2024 ki March thada lupa crore lising kuntraga mathoi kai thokpada ayaba pikre loinana mamang chahi 2024 ki December dagi hauzik fawbada Indian authority na India ki northeast state ta leiriba Myanmar national lising ni fugani thoi kadai da leirabkai haibadu su mapping tawba loikre Hariba Miyoi Sing asi ayamana Mizoram amasung Manipur ki chingi district sing da lai haiba home ministry na chapchana khangmangam le hari Jiju Rehman party degi tanthokraba misakni Mayang Imphal ki Bengun yang bilai kai degi wang mayum Azizur Rehman Elias Tiger asi haukiba chahi 2023 degi 2024 fawwa party asi member oina thabak tawrami adubu party ki channa kanglon ngak pangamlakta dagi party asi Tiger degi tanthokraba miyoi amani haina pambai na Luchingba UNLF ki DOPNE ki secretary charai rungba thokchomna thadorokpa cherol amana hairi cherol asina makha tana haikibada Tiger na hoji miyoi kharagi khutpu ama semgatlaga chathariba thabak thoram sing asi party ka karigumba hiram amata da mari leinade Tiger na anti social oiba thabak thoram amata tawroidabani karigumba mahak amasung mahaki kangbuna anti social oiba thabak tawrabadi maral adugi damak party na chairak pigani hairi Bangladesh ki election lauthokibada Dhaka da India ki makta phongna leiba leader amakap tuna halamlei Bangladesh ki election lauthokhibaga ikan kanadana hokhiba irai numita leiba adugi capital Dhaka da Prime Minister Sheikh Hasina gi makta chathakiba protesta luchingkhiba anti-Indian radical leader Sharif Osman Hadi motorcycle da lakpa sakhangdaba miyoi ahomna nongmaina kaplam kiba thokdoka mari leinana Bangladesh amasung India leiba ani gi marakta nongna ungkhanaba thoklei sakhangdaba singna nongmaina kaplam kiba aduda Osman Hadi makokta nongmaina panbadagi koma da hojik leiri akhanana air ambulance amada ngasi Singapore da puraba yai Dhaka Metropolitan Police ki maikai degi Hadi bu nongmaina kaplam laba matungda India rom da chensin ki haibagi evidence amata hojik fawbagi oina fangdrabasu Bangladesh ki interim administration Muhammad Yunus ki maikai degi thaudo asida chenari ba miyoi sing adu fana bahona bada India na mating pangnaba khangalakre adubu Qatar da based tawba journalist amanadi Facebook ta Hadi bu nongmaina kaplam ki wadu da chenabani haina sing jingnaba sing adu India gi ngamkai lamsin na chensin kre makoi sing adu hoji Assam gi Guwahati da lai haina thagalakhi badagi Bangladesh amasung India lenga ani gi marakta nongna ungkhanaba adu thokhibani
Hadibu nongmaina kaplamliba mioi ani adugi manungda amadi Satra Liki hana Luchingba oiramba mioi amani habdi nauna oirakliba fibam asega mari leinana ngarang nongmaijing numita Bangladesh ki Ministry of Foreign Affairs na leiba aduda lairiba Indian High Commissioner Pranay Burma samon tawkre loinana India da changdafam lauduna lairiba Bangladesh ki former Prime Minister Sheikh Hasina na mahaki supporters sing Bangladesh ta terrorist activity sing chathanaba honariba si thingnaba khangalakre loinana Bangladesh ta irang thokpa yaba wangang sing former Prime Minister asina ngang sakliba sing adu tawdanabasu akanba wafam thamlakre haidi Bangladesh ta nauna oiraliba phibam asina maram oiraga election commission ge maikai de gelaiba adugi mikhalda miref oigadaba sing akanba security cover pinaba marilenaba police official sing da khangan kre haidi Kuki Millitant suna lakhidrabasu BJP MLA singi mifam pangthoktuna anauba laingak sembagi matangda khanakre BJP ki central leaders singna khangalakpagi matungina ngasi nungthel New Delhi da laiba party sigi headquarter da Manipur ki party sigi MLA singi mifam pangthokpada Kuki Jomyang gi mahut sinba party ki MLA taret ki manungda masing suna saruk ya rakhidrabasu May 3 2023 dagina hojik fawgi manungda ahanba oina party ki Kuki Jo amasung maitai MLA singi mifam pangthoktuna Manipur da yariba makai athuba matamda popular ministry ama bagi wafam puthokuna khanaba hokre mifam asi party gi National General Secretary Organization BL Santos amasung Northeast ki coordinator Sambit Patrana saruk yaraduna pangthokibani mamang thakta Home Ministry na party sigi MLA singbu New Delhi da kauduna mifam pangthok minanaba hona khibadadi party sigi Kuki Jogi MLA taret na mitei MLA singa table amada punna faminaduna mifam pangthok minaroi haibadagi punkhidabani Home Ministry na furufani maki MLA sing tongan tongana unakhibani adubu ngasagi mifam dadi party sigi Kuki Jo MLA taret ki manungda ahum lakhidrabasu atopa MLA singdi saruk yaki mifam masida maru oina khanakiba singi manungda Manipur da mahusagi ingtapa fibam hanjil halakna bagidamak kari karamba thabak sing makhada na tawgadagi amasung February 13 2025 tagi state asida chalairakliba president rule gi lengak lautholaga popular ministry ama matau karamna lehelakadagi haibigi matangda khanaki party gi luchikmani gi maikai di wafam sing asi puthoraki bagal loina saruk yakiba MLA singi maikai degi su tongan tongan ba suggestion sing pinaki adumoina mang asigi mifam asina Manipur gi BJP gi MLA sing gi marakta lairakpa khenamba sing mapung fana amata oiminna ba pandam amada lakpa ngamkhidabadagi makhada na mifam pangthoklaba yai hairi mifam asina Manipur da president rule thamlakpadagi langi thaudok sing tholakta bagal loina IDP singi marakta gi su kharasu masagi mayumda hanjil hanba ngamlaklabani na makhata na waroisin product na mausagi fibam da hanjil hannabagi damak lenga ki maikai degi kari thabak pai hatkadagi haibigi matang da sukhanaki loina sangdok halakliba PR gi matam asi mathang chahi gi February 12 ta loisilakpaga loina taragumdoi subai assembly gi mikhal pangthokadaba matam su naksilaklabani na tangai fadana popular ministry ama lehenba chumi haiba wafam phongdokna ki hairi Sudan da drone gi landa chathaduna Bangladesh ki peace keeper taruk hatkre nipana sokre Bangladesh ki peacekeeper sing da landa chathakiba adu war crime ni haina UN na phongdokre Sudan gi avaida laiba United Nations UN gi West drone season aduna landa chatharakpadagi Bangladesh ki peacekeeper taruk sekre amasung nipana sopa nangkre haina Bangladesh army na phongdorakre Bangladesh army na thadorakpa warol amada drone season aduna landa chatharakiba mafam adu hojik fawatang du laitadaba mafam ama oibaga loinana terrorist sing khuthongna bagi thaudok sing makhata na chathari authority sing na mathau taba ana layagi thabak sing chathabaga loinana soklaba peacekeeper sing adu gi damak rescue operation su makhata na chathari hari US peacekeeping mission da Bangladesh su chauna thaudang loriba laibak singi manungda ama oibaga loinana Sudan amasung South Sudan gi marakta lamgi chayana bathoktu na tangdu laita adraba phibam ama oiringai cherakta Bangladesh ki lanmi sing su Afiyada peacekeeper oina mathau tawribani drone gi landa da laibak thikraba mioi sing adu Bangladeshi ngaktuni amasung makhoi sing adu avai gi damak UN Interim Security Force da mathau tawriba singni UN peacekeeper sing da landa chathakiba adu Sudan gi lanmi na yaningdaba phongdokpaga loinana thawong adu lamhen chu henba rapid support force sing na su haina Mara sirakli amaramna Bangladesh ki peacekeeper sing da chathakiba drone gi landa adubu UN gi Secretary General Antonio Guterres na akan mamong da yaningdaba phongdokpaga loinana thawong adu war crime ni haina phongdoki Antonio Guterres na Makhataraduna ha UN peacekeeper sing da landa chathakiba du khwaidagi chumdaba amasung war crime sing thokhanbani haina lawgani UN personnel amasung civilian sing bungak sen bahai basi mipung khuding makki tangai fadraba thaba amani haina su UN Luchingba sina makhata na phongdoki Bangladesh ki peacekeeper sing laikidaba du dalaiba adugi chief advisor Muhammad Yunus na su thamoisong na nungaitaba phongdorokpaga loinana soklaba sing adubu matik chabala yeng chathanaba UN gi pungning chingsinki Israel gi lanmi sing na Hamas ki khwaidagi chawba ani suba commander hatuna Hamas ki makhwang thu dekre
Israel ꯂꯥꯟꯃꯤꯁꯤꯡꯅ ꯍꯃꯥꯁꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯑꯅꯤꯁꯨꯕ ꯀꯃꯥꯟꯗꯔ ꯍꯥꯠꯇꯨꯅ ꯍꯃꯥꯁꯀꯤ ꯃꯈ꯭ꯋꯥꯡ ꯊꯨꯗꯦꯛꯈ꯭ꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡꯏꯟꯅ ꯏꯖꯔꯦꯜꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯍꯥꯠꯈ꯭ꯔꯕ ꯍꯃꯥꯁꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯑꯅꯤꯁꯨꯕ ꯀꯃꯥꯟꯗꯔ ꯔꯥꯁꯥꯗ ꯍꯃꯥꯁꯀꯤ ꯂꯥꯟꯒꯤ ꯈꯨꯠꯂꯥꯏ ꯄꯨꯊꯣꯛꯄ ꯍꯦꯗꯀ꯭ꯋꯥꯇꯔꯒꯤ ꯆꯤꯐ ꯑꯃ ꯑꯣꯏꯅꯁꯨ ꯊꯕꯛ ꯇꯧꯕꯅꯤ, ꯂꯣꯏꯅꯅ ꯃꯍꯥꯛ ꯏꯁ ꯑꯜ-ꯗꯤꯟꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯒ꯭ꯔꯨꯞꯀꯤꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯂꯤꯔꯕ ꯁꯤꯅꯤꯌꯔ ꯂꯤꯗꯔ ꯑꯃꯅꯤ꯫ ꯏꯖꯔꯦꯜꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯍꯃꯥꯁꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯑꯅꯤꯁꯨꯕ ꯀꯃꯥꯟꯗꯔ ꯔꯥꯁꯥꯗ ꯍꯥꯠꯅꯕ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯍꯣꯠꯅꯗꯨꯅ ꯂꯥꯛꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯦꯇꯦꯛ ꯈꯨꯗꯤꯡꯃꯛꯇ ꯑꯗꯨꯃꯛ ꯅꯥꯟꯊꯣꯛꯇꯨꯅ ꯍꯤꯡꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯍꯧꯖꯤꯛꯁꯨ ꯍꯃꯥꯁꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯧꯕ ꯁꯤꯅꯤꯌꯔ ꯂꯤꯗꯔ ꯍꯤꯡꯗꯨꯅ ꯂꯩꯔꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯁꯥꯗ꯭ꯔꯥꯅ ꯊꯕꯛ ꯑꯃꯒꯤꯗꯃꯛ ꯀꯥꯔ ꯇꯣꯡꯗꯨꯅ ꯆꯠꯂꯤꯉꯩꯗ ꯑꯦꯇꯦꯛ ꯆꯠꯊꯗꯨꯅ ꯍꯥꯠꯈꯤꯕꯅꯤ꯫ ꯃꯍꯥꯛ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯍꯃꯥꯁꯀꯤ ꯑꯣꯏꯅ ꯍꯗꯥ ꯍꯥꯏꯅ ꯈꯪꯅꯕ ꯃꯔꯨꯑꯣꯏꯕ ꯂꯨꯆꯤꯡꯕ ꯑꯃꯈꯛ ꯍꯤꯡꯂꯤ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛ ꯍꯤꯡꯍꯧꯔꯤꯕ ꯍꯃꯥꯁꯀꯤ ꯂꯨꯆꯤꯡꯕ ꯆꯍꯤ 55 ꯁꯨꯔꯕ ꯍꯗꯥ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤ ꯃꯇꯝ ꯁꯥꯡꯅ ꯏꯁ ꯑꯜ-ꯗꯤꯟ ꯑꯜ-ꯀꯁꯝ ꯕ꯭ꯔꯤꯒꯦꯗꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯆꯤꯐ ꯇꯦꯔꯔꯤꯁꯠ ꯀꯃꯥꯟꯗꯔ ꯑꯃꯅꯤ꯫ ꯃꯍꯥꯛ ꯍꯃꯥꯁꯀꯤ ꯕꯨꯠꯅꯤ ꯍꯥꯏꯅꯁꯨ ꯈꯪꯅꯩ ꯍꯥꯏꯔꯤ꯫ ꯂꯩꯆꯤꯜ ꯊꯥꯅ ꯊꯥꯕꯗꯒꯤ ꯀꯥꯔꯗ ꯂꯥꯛꯄ ꯑꯣꯖꯥ ꯃꯇꯩ ꯃꯅꯥꯎ ꯀꯦꯅꯦꯜꯗ ꯇꯥꯕꯗ ꯁꯤꯈ꯭ꯔꯦ꯫ ꯂꯩꯆꯤꯜ ꯊꯥꯅ ꯊꯥꯕꯗꯒꯤ ꯂꯝꯕꯤꯗ ꯎꯕ ꯉꯝꯈꯤꯗꯕꯗꯒꯤ ꯄꯟꯖꯥꯕꯀꯤ ꯃꯣꯒꯥ ꯗꯤꯁꯇ꯭ꯔꯤꯛꯇ ꯃꯈꯣꯏꯒꯤ ꯀꯥꯔ ꯑꯗꯨ ꯀꯦꯅꯦꯜ ꯑꯃꯗ ꯊꯧꯊꯈꯤꯕꯗꯒꯤ ꯉꯁꯤ ꯑꯌꯨꯛ ꯁ꯭ꯀꯨꯜ ꯑꯣꯖꯥ 2 ꯁꯤꯈ꯭ꯔꯦ꯫ ꯖꯁꯀꯔꯟ ꯁꯤꯡꯍꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯀꯃꯜꯖꯤꯠ ꯀꯧꯔꯕꯨ ꯄꯟꯖꯥꯕ ꯖꯤꯂꯥ ꯄꯔꯤꯁꯗ ꯃꯤꯈꯜꯒꯤꯗꯃꯛ ꯁꯒꯠꯄꯨꯔ ꯈꯨꯟꯒꯤ ꯄꯣꯂꯤꯡ ꯕꯨꯊ ꯑꯃꯗ ꯏꯂꯦꯛꯁꯟ ꯗ꯭ꯌꯨꯇꯤꯒꯤꯗꯃꯛ ꯄꯨꯕꯗ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈꯤꯕꯅꯤ꯫ ꯃꯩꯈꯨꯒ ꯌꯥꯟꯅꯕ ꯑꯊꯥꯕ ꯂꯩꯆꯤꯟꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯥꯡꯒꯤ ꯂꯝꯕꯤ ꯑꯗꯨ ꯁꯦꯡꯅ ꯎꯕ ꯉꯝꯈꯤꯗꯕꯗꯒꯤ ꯀꯥꯔ ꯑꯗꯨ ꯂꯝꯕꯤ ꯆꯨꯝꯅ ꯊꯧꯕ ꯉꯝꯈꯤꯗꯦ ꯑꯃꯁꯨꯡ ꯂꯝꯕꯤ ꯄꯔꯤꯡꯗ ꯆꯦꯜꯂꯤꯕ ꯀꯦꯅꯦꯜ ꯑꯃꯗ ꯇꯥꯁꯤꯟꯈꯤ꯫ ꯃꯄꯨꯔꯣꯏꯕ ꯑꯃꯁꯨꯡ ꯅꯨꯄꯤ ꯑꯅꯤꯃꯛ ꯃꯐꯝ ꯑꯗꯨꯗ ꯁꯤꯈꯤ꯫ ꯖꯁꯀꯔꯟ ꯁꯤꯡ ꯃꯥꯟꯁꯥ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤꯅꯤ, ꯏꯪꯂꯤꯁ ꯑꯣꯖꯥ ꯑꯃꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯣꯒꯥ ꯗꯤꯁꯇ꯭ꯔꯤꯛꯇ ꯒꯚꯔꯟꯃꯦꯟꯠ ꯁ꯭ꯀꯨꯜ ꯑꯣꯖꯥꯁꯤꯡꯅꯤ꯫ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯂꯩꯆꯤꯟ ꯑꯃꯁꯨꯡ ꯃꯩꯈꯨꯒ ꯃꯔꯤ ꯂꯩꯅꯕ ꯂꯝꯕꯤꯒꯤ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛ ꯀꯌꯥꯃꯔꯨꯝ ꯍꯔꯤꯌꯥꯅꯥꯗ ꯊꯣꯛꯈꯤꯕꯒ ꯑꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯂꯛꯈꯤꯕꯅꯤ꯫ ꯔꯣꯍꯇꯥꯛꯇ ꯇ꯭ꯔꯛꯅ ꯑꯌꯥꯝꯕ ꯑꯣꯏꯅ ꯒꯥꯔꯤ 35 ꯅꯤꯐꯨ ꯊꯦꯡꯒꯥꯏꯅꯕꯒꯤ ꯑꯆꯧꯕ ꯑꯦꯛꯁꯤꯗꯦꯟꯠ ꯑꯃꯗ ꯃꯤꯑꯣꯏ ꯀꯌꯥꯃꯔꯨꯝ ꯁꯣꯛꯈꯤ꯫ ꯍꯥꯏꯋꯦꯒꯤ ꯂꯝꯕꯤ ꯐꯥꯡꯅꯐꯝ ꯑꯃꯗ ꯇ꯭ꯔꯛ ꯑꯃꯒ ꯀꯥꯔ ꯑꯃꯒ ꯊꯦꯡꯒꯥꯏꯅꯈꯤ, ꯃꯗꯨꯗꯒꯤ ꯑꯇꯩ ꯒꯥꯔꯤꯁꯤꯡꯁꯨ ꯃꯊꯪ-ꯃꯊꯪ ꯊꯦꯡꯒꯥꯏꯅꯈꯤ꯫ ꯔꯦꯋꯥꯔꯤꯗ ꯎꯕ ꯉꯝꯗꯕꯗꯒꯤ ꯕꯁ 3-4 ꯔꯣꯝꯁꯨ ꯁꯥꯊꯤꯅ ꯊꯦꯡꯒꯥꯏꯅꯕꯗꯒꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 352ꯗ ꯑꯦꯛꯁꯤꯗꯦꯟꯠ ꯑꯃ ꯊꯣꯛꯈꯤ꯫ ꯑꯁꯣꯛꯄ ꯃꯤꯑꯣꯏ ꯀꯌꯥꯃꯔꯨꯝ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯗ ꯄꯨꯈꯠꯇꯨꯅ ꯂꯥꯏꯀꯠꯅꯈꯤ꯫ ꯗꯦꯜꯂꯤꯗꯁꯨ ꯁꯤꯇꯤ ꯑꯗꯨ ꯑꯊꯥꯕ ꯂꯩꯆꯤꯟ ꯑꯃꯁꯨꯡ ꯃꯩꯈꯨꯅ ꯀꯨꯞꯈ꯭ꯔꯦ꯫ ꯔꯁꯤꯌꯥꯗꯒꯤ ꯂꯥꯟꯒꯤ ꯈꯨꯠꯂꯥꯏ ꯂꯩꯕꯗꯤ ꯌꯥꯏ, ꯑꯗꯨꯕꯨ ꯑꯦꯌꯔ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝ ꯂꯩꯕꯗꯗꯤ ꯏꯟꯗꯤꯌꯥꯅ ꯆꯦꯛꯁꯤꯟꯕ ꯆꯨꯝꯒꯅꯤ꯫ ꯔꯁꯤꯌꯥꯗꯒꯤ ꯂꯥꯟꯒꯤ ꯈꯨꯠꯂꯥꯏ ꯂꯩꯕꯗꯤ ꯌꯥꯏ, ꯑꯗꯨꯕꯨ ꯑꯦꯌꯔ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝ ꯂꯩꯕꯗꯗꯤ ꯏꯟꯗꯤꯌꯥꯅ ꯆꯦꯛꯁꯤꯟꯕ ꯆꯨꯝꯒꯅꯤ ꯍꯥꯏꯅ ꯂꯟꯗꯟꯗ ꯂꯩꯕ ꯔꯣꯌꯦꯜ ꯌꯨꯅꯥꯏꯇꯦꯗ ꯁꯔꯚꯤꯁꯦꯁ ꯏꯟꯁꯇꯤꯇ꯭ꯌꯨꯠ (RUSIꯒꯤ ꯁꯦꯅꯤꯌꯔ ꯐꯦꯂꯣ ꯐꯣꯔ ꯂꯦꯟꯗ ꯋꯥꯔꯐꯦꯌꯔ ꯖꯦꯛ ꯋꯥꯠꯂꯤꯡꯒꯅ ꯏꯟꯗꯤꯌꯥꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯗ ꯆꯦꯛꯁꯤꯟꯕ ꯋꯥꯐꯝ ꯊꯝꯂꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡꯏꯟꯅ ꯌꯨꯀ꯭ꯔꯦꯟ ꯑꯃꯗꯤ ꯔꯁꯤꯌꯥꯒꯤ ꯂꯥꯟ ꯑꯁꯤꯗ ꯌꯨꯀ꯭ꯔꯦꯟꯅ ꯃꯁꯤꯡ ꯌꯥꯝꯂꯕ ꯗ꯭ꯔꯣꯟꯒꯤ ꯑꯦꯇꯦꯛ ꯆꯠꯊꯔꯤꯕ ꯑꯁꯤꯗ ꯔꯁꯤꯌꯥꯒꯤ ꯌꯥꯝꯅ ꯐꯔꯦ ꯍꯥꯏꯔꯤꯕ ꯑꯦꯌꯔ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝ S-400ꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯗ꯭ꯔꯣꯟꯁꯤꯡ ꯑꯗꯨꯕꯨ ꯆꯞ ꯆꯥꯅ ꯀꯥꯞꯊꯕ ꯉꯝꯗꯕꯗꯒꯤ ꯔꯁꯤꯌꯥꯗ ꯆꯥꯎꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯄꯒ ꯂꯣꯏꯅꯅ ꯃꯤꯁꯤ ꯃꯤꯅꯥ ꯀꯌꯥ ꯌꯥꯎꯔꯤꯕꯅꯤ꯫ ꯔꯁꯤꯌꯥꯒꯤ ꯑꯦꯌꯔ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝ S-400ꯅ ꯂꯣꯡ ꯔꯦꯟꯖꯇ ꯄꯥꯏꯔꯛꯂꯤꯕ ꯌꯦꯛꯅꯕꯒꯤ ꯃꯤꯁꯥꯏꯜ ꯑꯃꯗꯤ ꯗ꯭ꯔꯣꯟꯁꯤꯡ ꯀꯥꯞꯊꯕ ꯉꯝꯃꯤ ꯍꯥꯏꯕꯁꯤꯃꯗꯤ ꯆꯨꯝꯃꯤ, ꯑꯗꯨꯕꯨ ꯗ꯭ꯔꯣꯟꯒꯨꯝꯕ ꯈꯪꯍꯧꯗꯅ ꯂꯣꯟꯅ ꯊꯨꯞꯅ ꯄꯥꯏꯁꯤꯜꯂꯛꯄ ꯈꯨꯠꯂꯥꯏꯁꯤꯡꯗꯤ ꯃꯍꯥꯛꯅ ꯃꯇꯝ ꯆꯥꯅ ꯀꯥꯞꯊꯕ ꯉꯝꯗꯕꯒꯤ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯔꯁꯤꯌꯥꯒꯤ S-400 ꯑꯐꯕ ꯑꯦꯌꯔ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝ ꯑꯃꯅꯤ, ꯑꯗꯨꯕꯨ ꯈꯨꯠꯂꯥꯏ ꯑꯁꯤꯗ ꯃꯇꯝꯒ ꯆꯨꯅꯕ ꯃꯑꯣꯡꯗ ꯑꯞꯗꯦꯠ ꯇꯧꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯀꯪꯐꯥꯜ ꯏꯁꯤꯡ ꯑꯃꯗꯤ ꯅꯣꯡꯊꯛꯇ ꯑꯀꯤꯕ ꯐꯪꯂꯕ ꯂꯥꯟ ꯁꯣꯛꯅꯅꯕꯒꯤꯗꯃꯛ ꯆꯥꯏꯅꯥꯅ ꯍꯧꯖꯤꯛꯇꯒꯤ ꯁꯦꯝ ꯁꯥꯕ ꯍꯧꯈ꯭ꯔꯦ꯫ ꯀꯪꯐꯥꯜ ꯏꯁꯤꯡ ꯑꯃꯗꯤ ꯅꯣꯡꯊꯛꯇ ꯑꯀꯤꯕ ꯐꯪꯂꯕ ꯂꯥꯟ ꯁꯣꯛꯅꯅꯕꯒꯤꯗꯃꯛ ꯆꯥꯏꯅꯥꯅ ꯄꯥꯛ ꯁꯟꯅ ꯑꯉꯛꯄ ꯂꯥꯟꯒꯤ ꯈꯨꯠꯂꯥꯏ ꯀꯌꯥ ꯁꯥꯗꯨꯅ ꯍꯧꯖꯤꯛꯇꯒꯤ ꯁꯦꯝ ꯁꯥꯕ ꯍꯧꯈ꯭ꯔꯦ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯥꯏꯅꯥꯒ ꯌꯦꯛꯅꯕ ꯂꯩꯕꯥꯛ ꯑꯣꯏꯔꯤꯕ ꯂꯩꯕꯥꯛ ꯀꯌꯥ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯁꯦꯝ ꯁꯥꯍꯧꯗ꯭ꯔꯕꯗꯤ ꯂꯥꯟꯗ ꯃꯥꯏꯊꯤꯕ ꯅꯪꯕ ꯈꯛꯇ ꯅꯠꯇꯅ ꯆꯥꯎꯅ ꯑꯃꯥꯡ ꯑꯇꯥ ꯀꯌꯥ ꯁꯣꯏꯗꯅ ꯊꯣꯛꯂꯒꯅꯤ ꯍꯥꯏꯔꯤ꯫ ꯅꯦꯚꯦꯜ ꯅ꯭ꯌꯨꯁꯀꯤ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡꯏꯟꯅ ꯀꯪꯐꯥꯜ ꯑꯃꯗꯤ ꯅꯣꯡꯊꯛꯀꯤ ꯂꯥꯟꯒꯤꯗꯃꯛ ꯁꯦꯝ ꯁꯥꯕ ꯂꯣꯏꯈ꯭ꯔꯕ ꯆꯥꯏꯅꯥꯅ ꯏꯁꯤꯡꯒꯤ ꯂꯥꯟꯗꯁꯨ ꯌꯦꯛꯅꯕ ꯂꯩꯕꯥꯛꯁꯤꯡ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯅꯨꯡꯗ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯅꯕꯒꯤ ꯄꯥꯟꯗꯝꯗ ꯁꯕꯃꯦꯔꯤꯟꯃꯨꯛ ꯆꯥꯎꯕ ꯑꯟꯗꯔꯋꯥꯇꯔ ꯗ꯭ꯔꯣꯟ ꯁꯥꯗꯨꯅ ꯃꯥꯏ ꯄꯥꯛꯅ ꯇꯦꯁꯠ ꯇꯧꯈ꯭ꯔꯦ꯫ ꯆꯥꯏꯅꯥꯅ ꯄꯨꯊꯣꯔꯛꯂꯤꯕ ꯑꯟꯗꯔꯋꯥꯇꯔ ꯗ꯭ꯔꯣꯟ ꯑꯁꯤ ꯗꯤꯖꯜ ꯑꯃꯗꯤ ꯏꯂꯦꯛꯇ꯭ꯔꯤꯛꯅ ꯆꯂꯥꯏꯕꯅꯤ꯫ ꯑꯟꯗꯔꯋꯥꯇꯔ ꯗ꯭ꯔꯣꯟ ꯑꯁꯤꯒꯤ ꯔꯦꯟꯖ ꯑꯁꯤ ꯀꯤꯂꯣꯃꯤꯇꯔ 18,520 ꯂꯣꯝ ꯑꯣꯏꯒꯅꯤ ꯍꯥꯏꯔꯤ꯫ ꯆꯥꯏꯅꯥꯅ ꯄꯨꯊꯣꯛꯂꯤꯕ ꯑꯟꯗꯔꯋꯥꯇꯔ ꯗ꯭ꯔꯣꯟ ꯑꯁꯤ ꯌꯦꯛꯅꯕ ꯂꯩꯕꯥꯛꯁꯤꯡꯒꯤ ꯁꯃꯨꯗ꯭ꯔꯗ ꯗꯤꯄ꯭ꯂꯣꯏ ꯇꯧꯔꯤꯕ ꯂꯥꯟꯒꯤ ꯈꯨꯠꯂꯥꯏꯁꯤꯡꯗ ꯇꯥꯔꯒꯦꯠ ꯇꯧꯔꯗꯨꯅ ꯑꯦꯇꯦꯛ ꯇꯧꯕꯗ ꯅꯠꯇꯅ ꯁꯃꯨꯗ꯭ꯔꯒꯤ ꯏꯔꯣꯟꯅꯨꯡꯗ ꯂꯩꯔꯤꯕ ꯌꯦꯛꯅꯕ ꯂꯩꯕꯥꯛꯁꯤꯡꯒꯤ ꯇꯦꯛꯅꯣꯂꯣꯖꯤ ꯑꯃꯗꯤ ꯏꯟꯐꯣꯔꯃꯦꯁꯟꯒꯤꯗꯃꯛ ꯁꯤꯖꯤꯟꯅꯔꯤꯕ ꯁꯦꯟꯁꯔ ꯀꯦꯕꯜꯁꯤꯡ ꯀꯛꯊꯠꯇꯨꯅ ꯄꯥꯎ ꯐꯥꯎꯅꯍꯟꯗꯕꯁꯨ ꯉꯝꯒꯅꯤ ꯍꯥꯏꯅꯁꯨ ꯔꯤꯄꯣꯔꯠ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯁꯤꯗꯅꯤꯒꯤ ꯕꯣꯟꯗꯤ ꯕꯤꯆꯇ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯃꯤꯑꯣꯏ 12 ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈ꯭ꯔꯦ꯫ ꯕꯣꯟꯗꯤ ꯕꯤꯆꯇ ꯅꯣꯡꯃꯩ ꯀꯥꯞꯄꯒꯤ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕ ꯑꯗꯨ ꯖ꯭ꯌꯨꯏꯁ ꯀꯝꯃ꯭ꯌꯨꯅꯤꯇꯤꯗ ꯇꯥꯔꯒꯦꯠ ꯇꯧꯗꯨꯅ ꯆꯠꯊꯈꯤꯕ ꯇꯦꯔꯣꯔꯤꯁꯠꯀꯤ ꯊꯧꯑꯣꯡꯅꯤ꯫ ꯑꯣꯁꯇ꯭ꯔꯦꯂꯤꯌꯥꯟ ꯑꯣꯊꯣꯔꯤꯇꯤ
Sydneygi maming leiraba Bondi Beach ngasi sakhangdaba khulai paibasingna chathakhiba landada yamdrabada mioi 12 hatkre amasung kayana sopa nangkre haina Australian Authority amasung local media na phongdorakre chahi asida leiba aduda thokhiba khwaidagi kiningai oiraba thawung adubu malemgi leiba kayana yaningdaba phongdoknarakli miyam tinba mafam aduda nongmai paibasingna nongmai pangkapta kapkhiba aduda mioi kaya sopa nangki haina New South Wales police na phongdokhibaga loinana jingnaba mioi anisu phagatpa ngamde hari Australian Broadcasting Corporation ABC na phongdorakpa warol amada sakhangdaba nongmai paiba mioi anigi manungda amadi police na nongmai nakapadagi sikre atopa chingnaba mioi amasu police na nongmai kaptuna tamthina soklaba matungda phagatpa ngamkre hari New South Wales Premier Chris Mish na thaudo aduga mari lainana phongdorakpa warol amada sakhangdaba mioi sing aduna mioi 12 hatkre haibasi tasingle leikidraba mioi sing adugi masak maming khangmangamdrabasu police na mioi 10 di siri hana phongdoraki Emergency Service na phongdokpa warol amada laibak thiba thaudo aduda mioi 12 de hospital da pukhatuna makha taba layengi thabak sing chathari hari nongmai kapagi thaudo adu bolaiba adugi Prime Minister Anthony Albanese na laibak thiba amasung yamna nungai taba thaudo amani hana phongdokpaga loinana Australia lainga na nongmai kapagi thaudo adu Jewish community da atamnana chathakiba terrorist ki thawong ni haina akanba mawng di yaning da phongdokre Australian authorities singna thamlakpa warol amada micham singda nongmai kapkiba mioi amadi police na kaptuna hatkre hariba mihat aduga mari lainana thijinbagi thabak chathanabagi damak nongmai kappa aduda yawba chingnabani haiba mioi ani custody da thamduna machin hangbagi thabak chathari hari masagi chahi kunga mari suraba Navid Hakram kauba mioi ama nongmai kappada yawi haiba khangkibaga loinana Sydney gi Boni Rikcha laiba mahaki mayumda security na thiba humba chathakre hari Munirna bowler mayada laktuna India da chauna signarakre report India gi bowler area da lairiba Pakistan gi Gosranwala amadi Sialkot Chawani da laktuna CDF Asim Munirna India da chauna signarakre haina phongdorakli report asegi matungina Asim Munirna border area da lakladuna Pakistan bo awaba mayokna hanna basili balebak singda chapchaba paukumpi naba Thorang pumna mapai khat paloire hauji Pakistan gi lanmi sing field training exercise pangthok paga loinana advanced simulator training facility na chingba thorang kaya le palai na pai khali khongchat aduda Asim Munir na Pakistan gi lanmi sing da matam amada hekta lan sokna yana bagi thorang tawduna leina basu khangan ki hauji Pakistan gi manung du sulaiba sidagi tokhaina tajar ge haina demand tawba lal hoba luf kaya na akan mamong da attack chatharak padagi awaba kaya mayok na duna leiribani adubo Pakistan na internal crisis lotion bagi mahuta India da adumak singna duna leibani hari Russia na landarakini ki badagi lo na thumna Europe laibak singna lan gi thorang pai khat pa hukre Russia na landarakini ki badagi lo na thumna Europe laibak singna lan gi thorang pai khat pa hukre haina report amana phongdoragli report asegi matungina Europe ki laibak singda hana chanaram balaiba asegi mioi khudingmak chahi khara dilanmi ama oina laibak ki thodang leiram gadabani haiba policy amohana purakre loinana laiba asegi tongan ba mafam singda building worker kaya saduna lan gi thorang tawba horakhibani masida natana NATO gi lanmi kaya Russia gi border area singda thana basu thorang paikhat pa hukre masida natana Europe laibak singi defense budget su yamna hengal hankre ning singba yabadi NATO gi chief Mark Rutte su Europe ki laibak singna lan gi thorang tawro haina su phongdokhiba leikrabani panba yabadi Russia gi president Vladimir Putin na Ukraine gi lan loishin ba ngamdrabadi Europe laibak singa lan songna na Russia na thorang tawre haikibasu leikrabani Pakistan da khulaina landawatana tana diplomatic attack chathana ba Taliban singna thorang paikhat pa hukre Pakistan da khulaina landawatana tana diplomatic attack chathana ba Taliban singna thorang paikhat pa hukre haina phongdoragli report asegi matung ina malem gi superpower oiraba laibak singda Pakistan amadi terrorist group singa lainari ba mari singi matangda Kudam changdam galoina report kaya piragani haina lauthorakhibani wafam asi tabada Pakistan gi Prime Minister Shehbaz Sharif amadi Asim Munir humang kangkre loina Pakistan da lairiba Afghanistan gi refugee singda chathariba amadi chathakhiba human rights violation gi thodok singi matang da su Taliban singna yamna mayek singna paudam lagani hairi Taliban singi report ki matung ina Pakistan gi secret agency ISI amasung military intelligence na terrorist group singbul logistical support amadi financial support tawduna lakli makhoi gi network malem senbada lai hari